ꯐꯥꯖꯤꯟꯈꯤꯕ ꯅꯥꯒꯥ ꯇꯔꯨꯛ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯁꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯅ ꯃꯤꯇꯩ ꯑꯃꯁꯨꯡ ꯅꯥꯒꯥꯒꯤ ꯂꯨꯞꯁꯤꯡꯅ ꯂꯩꯉꯥꯛꯇ ꯃꯇꯝ ꯊꯥꯈ꯭ꯔꯤ꯫ ꯐꯥꯖꯤꯟꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯍꯤꯡꯅ ꯅꯠꯇ꯭ꯔꯒꯅ ꯁꯤꯅ ꯑꯣꯏꯔꯕꯁꯨ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯟꯅꯧ ꯍꯥꯏꯕ ꯀꯨꯀꯤꯖꯧ ꯀꯥꯎꯟꯁꯤꯜꯒꯤ ꯋꯥꯐꯝ ꯑꯃꯁꯨ ꯂꯥꯛꯈ꯭ꯔꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯐꯥꯖꯤꯟꯈꯤꯕ ꯅꯥꯒꯥ ꯃꯤꯆꯝ ꯇꯔꯨꯛ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯌꯨꯝꯗ ꯁꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯅ ꯃꯇꯝ ꯊꯥꯈꯤꯕꯒ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯁꯤꯅ ꯐꯪꯂꯕꯗꯤ ꯇꯨꯡꯗ ꯊꯣꯛꯂꯛꯄ ꯇꯦꯛꯆꯥꯛ ꯄꯨꯝꯕ ꯂꯩꯉꯥꯛꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯋꯥꯔꯦꯞ ꯑꯁꯤ ꯉꯁꯤ ꯏꯁꯗꯟ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯆꯤꯞ ꯆꯤꯌꯔꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ ꯏꯁꯗꯟ ꯖꯣꯟ ꯀꯥꯎꯕ꯭ꯔꯨ ꯔꯦꯟꯖ ꯂꯤꯌꯥꯡꯃꯩ ꯋꯨꯃꯦꯟ ꯌꯨꯅꯤꯌꯟ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯀꯥꯇꯤ ꯔꯨꯡꯋꯥꯗꯤ ꯏꯁꯗꯟ ꯖꯣꯟ ꯑꯃꯗꯤ ꯀꯪꯂꯥ ꯇꯣꯡꯕꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ CSOꯁꯤꯡꯅ ꯁꯤꯟꯗꯨꯅ ꯐꯨꯔꯨꯞ ꯀꯌꯥꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯃꯈꯥꯟꯒꯤ ꯑꯅꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁ꯭ꯀꯨꯜ ꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯁꯣꯂꯤꯇꯔꯤ ꯄ꯭ꯔꯣꯇꯦꯁꯇ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯋꯥꯔꯦꯞ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯤꯑꯣꯏ ꯇꯔꯨꯛ ꯑꯁꯤꯕꯨ ꯐꯥꯕꯗ ꯆꯦꯟꯅꯕ ꯂꯩꯔꯣꯟ ꯕꯥꯏꯐꯩꯒꯤ ꯆꯤꯞ ꯑꯃꯗꯤ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ꯫ KNFPꯒ ꯂꯩꯅꯔꯤꯕꯁꯨ ꯑꯦꯕ꯭ꯔꯣꯒꯦꯠ ꯇꯧ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯒꯤ ꯂꯣꯏꯅꯕꯤ ꯗꯤꯄꯨꯇꯤ CM ꯅꯦꯝꯆꯥ ꯈꯤꯞꯒꯦꯟ ꯃꯁꯥꯒꯤ ꯐꯝꯗꯒꯤ ꯂꯥꯎꯊꯣꯛꯀꯗꯕꯅꯤ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯂꯧꯃꯤꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯔꯦꯞꯁꯤꯡꯁꯨ ꯂꯧꯈꯤ꯫ ꯄꯨꯟꯅ ꯋꯥꯔꯦꯞ 5 ꯌꯥꯎꯕ ꯖꯣꯏꯟꯠ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯒꯣꯚꯔꯅꯔꯗ ꯄꯤꯁꯤꯟꯗꯨꯅ ꯇꯛꯁꯤꯟꯈ꯭ꯔꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯑꯁꯪꯀꯁꯅ ꯍꯥꯏ ꯅꯨꯃꯤꯠ 9ꯅꯤ ꯁꯨꯔꯕ ꯐꯥꯎꯕ ꯂꯩꯉꯥꯛꯅ ꯃꯤꯆꯝ ꯇꯔꯨꯛ ꯑꯁꯤꯕꯨ ꯄꯨꯊꯣꯛꯄ ꯉꯝꯗꯕ ꯑꯁꯤꯃꯛꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯁꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯗ ꯅꯀꯣꯏꯗꯅ ꯁꯧꯒꯠꯂꯦ ꯇꯥꯛꯄꯅꯤ꯫ ꯃꯈꯣꯏꯕꯨ ꯀꯟꯅꯕ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯕꯨ ꯐꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯅꯅꯕ ꯂꯩꯉꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯑꯃꯠꯇ ꯂꯧꯈꯠꯇꯕ ꯄꯥꯡꯗꯕ ꯊꯧꯑꯣꯡ ꯑꯁꯤꯃꯛ ꯄꯨꯋꯥꯔꯤꯗ ꯂꯩꯍꯧꯔꯒꯅꯤ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯇꯝ ꯑꯃꯍꯦꯛꯇꯗ ꯇꯦꯔꯣꯔꯤꯁꯠꯀꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯧꯗꯅꯕ ꯄꯥꯔꯥ ꯇꯝꯕꯤꯍꯧꯗ꯭ꯔꯕꯗꯤ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯉꯝꯂꯣꯏ ꯍꯥꯏꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯀꯣꯀꯣꯃꯤꯒꯤ ꯋꯥꯉꯥꯡꯂꯣꯏ ꯏꯁꯥꯟꯇ ꯅꯍꯥꯛꯄꯝꯅ ꯍꯥꯏ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯈꯨꯔꯛ ꯍꯥꯡꯗꯅ ꯂꯩꯕ ꯃꯐꯝꯗꯒꯤ ꯃꯤꯆꯝ ꯇꯔꯨꯛ ꯐꯥꯈꯤꯕ ꯑꯁꯤꯅ ꯊꯧꯑꯣꯡ ꯑꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯁꯤꯟꯕ ꯈꯨꯖꯤꯜ ꯊꯧꯔꯥꯡꯅꯤ ꯇꯥꯛꯂꯤ꯫ ꯑꯅꯧꯕ ꯂꯩꯉꯥꯛ ꯂꯥꯛꯄꯗꯒꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯒꯅꯤ ꯈꯜꯂꯝꯕ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯂꯩꯉꯥꯛ ꯑꯁꯤꯒꯤ CM ꯑꯃꯗꯤ ꯗꯤꯄꯨꯇꯤ CM ꯑꯅꯤꯅ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯑꯃꯨꯀꯣꯒꯤ ꯑꯦꯗꯚꯥꯏꯖꯔ ꯐ꯭ꯔꯥꯏꯂꯥꯠꯄꯝ ꯗꯦꯕꯥꯟ ꯀꯥꯎꯕ꯭ꯔꯨ ꯔꯦꯟꯖ ꯂꯤꯌꯥꯡꯃꯩ ꯋꯨꯃꯦꯟ ꯌꯨꯅꯤꯌꯟꯒꯤ ꯁ꯭ꯄꯤꯀꯔ ꯈꯨꯏꯒꯥꯜꯂꯤꯌꯨ ꯃꯥꯔꯦꯟꯃꯩ ꯃꯈꯥꯟ ꯀꯪꯂꯥ ꯇꯣꯡꯕꯤ ꯅꯥꯒꯥ ꯐꯣꯔꯝꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯨꯔꯤꯁ ꯑꯕꯟꯃꯥꯏ ꯄꯣꯏꯔꯩ ꯂꯩꯃꯔꯣꯜ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ CSO ꯀꯌꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯐꯥꯖꯤꯟꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯍꯤꯡꯅ ꯅꯠꯇ꯭ꯔꯒꯅ ꯁꯤꯅ ꯑꯣꯏꯔꯕꯁꯨ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯟꯅꯧ ꯍꯥꯏꯕ ꯀꯨꯀꯤꯖꯧ ꯀꯥꯎꯟꯁꯤꯜꯒꯤ ꯋꯥꯐꯝ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯍꯧꯖꯤꯛ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯊꯨꯕꯗ ꯍꯤꯡꯅ ꯅꯠꯇ꯭ꯔꯒꯅ ꯁꯤꯅꯕꯨ ꯑꯣꯏꯔꯕꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯟꯅꯅꯕ ꯀꯨꯀꯤꯖꯧ ꯀꯥꯎꯟꯁꯤꯜ KZCꯅ ꯑꯥꯄꯤꯜ ꯇꯧꯔꯛꯂꯤ꯫ KZCꯒꯤ ꯆꯤꯌꯔꯃꯦꯟ ꯑꯃꯗꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯆꯤꯞ ꯑꯦꯁꯣꯁꯤꯌꯦꯁꯟ ꯁꯔꯆ ꯐꯣꯔꯝ MLA ꯑꯃꯗꯤ ꯁꯨ ꯒ꯭ꯔꯨꯞꯁꯤꯡ ꯌꯥꯎꯕ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃ ꯉꯔꯥꯡ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯊꯣꯏꯕꯣꯡꯗ ꯂꯩꯕ KIC ꯍꯣꯜ ꯄꯥꯡꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯕꯒꯤ ꯃꯔꯤ ꯁꯦꯝꯒꯠꯅꯕ ꯏꯪ ꯇꯞꯄ ꯑꯃꯗꯤ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯍꯤꯡꯅ ꯅꯠꯇ꯭ꯔꯒꯅ ꯁꯤꯅꯕ ꯑꯣꯏꯔꯕꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯟꯅꯅꯕ ꯇꯛꯁꯤꯟꯈꯤ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯒ꯭ꯔꯨꯞꯁꯤꯡꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯇꯪꯗꯨ ꯂꯩꯇꯥꯅ ꯀꯥꯡꯂꯨꯞ ꯃꯁꯦꯜ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯂꯩꯔꯤꯕ ꯋꯥꯊꯣꯛ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯀꯨꯀꯤ ꯑꯃꯗꯤ ꯅꯥꯒꯥꯒꯤ ꯃꯔꯛꯇ ꯑꯐꯕ ꯃꯔꯤ ꯂꯩꯍꯟꯅꯅꯕ ꯍꯣꯠꯅꯁꯤ꯫ ꯃꯔꯝ ꯑꯗꯨꯅ ꯐꯥꯖꯤꯟꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯍꯤꯡꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯩꯈꯤꯗꯕ ꯑꯣꯏꯔꯕꯁꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯒꯅꯨ꯫ ꯃꯁꯥ ꯃꯁꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯊꯨꯕ ꯃꯇꯝꯗ ꯁꯤꯟꯅꯍꯟꯅꯅꯕ ꯃꯤꯐꯝ ꯑꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯈꯤ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯥꯒꯥ ꯂꯧꯃꯤꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯤ꯫ ꯏꯂꯤꯒꯦꯜ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯉꯁꯤ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯨꯄꯨꯜꯒ ꯀꯛꯅꯅ ꯂꯩꯕ ꯄꯣꯟꯒ꯭ꯔꯤꯡꯂꯣꯡ ꯆꯔꯣꯏ ꯄꯟꯗꯣꯡꯕ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯂꯧꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄꯒꯤ ꯊꯧꯑꯣꯡ ꯄꯥꯡꯗꯕꯒꯤ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯖꯣꯏꯟꯠ ꯇ꯭ꯔꯥꯏꯕ ꯀꯥꯎꯟꯁꯤꯜ ꯃꯅꯤꯄꯨꯔ JTCMꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ JTCMꯒꯤ ꯃꯤꯗꯤꯌꯥ ꯑꯦꯟড ꯄꯕ꯭ꯂꯤꯁꯤꯇꯤꯅ ꯊꯥꯗꯣꯔꯛꯄ ꯀꯟꯗꯦꯝ ꯇꯧꯕꯒꯤ ꯆꯦꯔꯣꯜ ꯑꯗꯨꯅ ꯍꯥꯏ ꯏꯂꯤꯒꯦꯜ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯥꯒꯥꯒꯤ ꯂꯧꯃꯤꯁꯤꯡꯗ ꯃꯈꯥ ꯇꯥꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕ ꯑꯗꯨ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠ ꯅꯠꯇꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯑꯃꯗꯤ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯕ ꯇꯝꯊꯤꯔꯕ ꯊꯧꯑꯣꯡꯅꯤ꯫
Ngasigi thaudo asina telaba matamgi manungna Kuki Militants na mara leijadaba Naga misamsingi mathakta sathaba ani subai tekni. Kuki Militants na ahanbo ina me taraga humdoina Nagagi Loumi Wilson Thangabu minung silaitana tamthin hatopiki. Hauzik phawbada lamdam asida furup masil nungsi chanana leminaba Naga singna khangba kanba ngakpiba amadi wakal phathaduna leirakliba sigi ona tainabada illegal Kuki Militants na miyoibigi minungsi amati yaudana sathakiba pangdabagi thong Naga miyamna akanba mongna kandem tawi hedi Pochagi mamal yoningba mamalda yoliba singi matakta lengana miyeng sangu santa na hakpam nongmada sangdaba yadraba pochagi mamal lepningba mamalda leptana yoliba singi matakta lengaki Consumers Affairs Food and Public Distribution (NPD) atubra miyamgi khalaga miyeng sangbinaba Manipur Consortium of Onion and Potato Fries and Threads ki maikedi lenga ke pungning singsilakli Manipur Fresh Cup ta paumi sing unaba madalo basigi General Secretary Santa nakpam hai hauzik thokliba kanglok ki irang asina maram oiraga National Highway sing the economic blockade tawkiba asina mapandagi pusilakadaba nomgi sangdaba yadraba potlam sing pusilakpa ngamdri Manipur mapalomdagi nomada sangdaba yadraba telau sanam alu amadi thau thumna singba potlam kya pusilaktabana maram oiraga godown da retailer amadi wholesaler sing stock tawksilaga thamaga lepningba mamola leptuna yoliba singi mayukta kab NPD amadi lenga ki mari lenaba singna akanba miyeng sangbiu loinana akanaba drive sing sathabina bataksin ki basu laikre dupo hauzu phawbra thabuk oina pekatri loinana Manipur lenga na panduna leriba posai puba gari sing satoksin yanaba khongthang sing athubra pekatbiu haina su appeal tokhi Ladakh ki DGP oiriba Mukesh Singha Manipur ki DGP oina lakadori Manipur ki hauzik DGP oiriba Rajiv Singha Cabinet Secretariat ki Secretary Security oina hawkibaga loinana Manipur ki anawu DGP oina hauzik Ladakh ki DGP oiriba Mukesh Singha laklagani Manipur ki DGP oiriba IPS Officer Rajiv Singha bu Cabinet Secretary ki Secretary Security oina hapada Committee of the Cabinet ACC na yaba pikri Tripura Catergi English Samapan Maudraga home the base Indian Police Service IPS na hauzik Ladakh ki DGP oiriba IPS Officer Mukesh Singha bu Manipur ki anawu DGP oina lakpada ayaba pikri Mukesh Singha Ladakh ki hanagi DGP SD Singha ki mohutta sei isigi January 15 Ladakh ki DGP oina thabak pai baukibani AGM UT Kedar IPS Officer Mukesh Singha BTech graduate in Civil Engineering oina Indian Institute of Technology IIT Delhi dagi lusinki amadi kumza English nga mga sama parang maudraga tarok Indian Police Service ta join tawkian so paus na makata na fongdorak ni duka tenta na sumna miyam na tamzagi hauzikoy na di miyam paus matang solution jarage mas makata anaw babden miyam punang nga minasay na sinal sige maikedi ki miyang pamda makata na tamzari